अहानबद मूवीज रिवील मणिपुरना मयामबु तरामना ओक्सबग लोइनना इकोंगनोना खुरुमजरी ngasisu movies reveal manipurna action thriller category da sanba Hollywood movie ema puduna laksari ba movie asigi mamingna Non-Stop hari ba movie asi 2014 da release tawduna IMDb ki rating da 10 gi manung da 6.9 fangli Google user singna 83% like piba adugum laba thoidok hendokna maming salaba movie ema haibadu ngasi fawo oiduna leiri movie asi da maru oiliba saktam langliba singdi Bill kawba miyoi amagi saktam dana Liam Neeson Nancy gi saktam dana Michelle Dockery asina singbani movie asi Manipuri da handok saba matam da soi khiba lan khiba sitha nanda hobo yarobaso movies reveal Manipur gi makai dagi ngakpiu haina mayam gi mafam da nolokna ningsingjari mahiroi singi study tawbuda hena khudong sana bagi damak adom gi yumda laktuna mahiroi sing adubu takpi tabina bagi damak asimak thinta batawdana Destiny Home Tuition gi pizari ba phone number asida contact toksin biu adom gi angang sing mahiroi sing adu laik da mapuning sangba ngamdabra natragana mafung fana mai masing tambada performance fazana piba ngamdabra Destiny Home Tuition gi oja sing asi ningthijana train toraba highly qualified oiraba professional oina sahi kaya amagi experience leiraba oja singna student center oiba environment amada mahiroi sing adubu affordable fees ta takpi tambina bagi damak parents guardian oiba singna khudong chaba si lobinaba ningsingjari CBSE Bosem Kosem nasingba class 1 dagi 12 fabagi subject khudimaki oja sing Destiny Home Tuition dagi fangbigani Thinta batawdana haujimak makoigi mobile number 7005892239 da contact toksinbiu makoigi mobile number asi video asigi description da ju hapsarabani tungi yumbi gi damak punna semlasi adudi movie asigi explanation haujarage mayam puning sangna taminarasi movie asigi haudurakpada Bill Mark kawba ningba kairaba nupa makak leirambadu uri Mahaksi air marshal oina thabak tawduna airplane da tonggadaba passenger singbo soida ngamdana bagi yengsinduna leiba movie asigi maru oiliba saktam langniba misak adu oiramkhi Olivia kawba mahaki masanupi adu ikui dringei da cancer na maram oiduna laikhidaba dudai Bill gi aruba tangkak amada leibadu oiramkhi masanupi laikhidabagi saina asibu khara da oirabasu khangba ngamnaba Bill na mathau pangthokpada fawa yu thaktuna lelamkhi Mahangna airport surup masai ama samna bagi damakta lambi da leplingai da Tom kawba nupa amana Bill gi manakta sangsilaktuna mangondagi lighter adu wairamkhi amadi Tom na wari saba haurakladuna Bill da kadai mafam da satkadabano haina hanglamkhi adubu Bill di karisu thoidopa pakum piramkhi de amadi Tom na masa matom ta makha tarakladuna mahakti Amsterdam da satpani haina Bill da hairamkhi Bill na airport ta laktibasi flight amada tongduna airplane aduda tonggadaba passenger sing adubu soida ngamdanaba yengsinnabagi damakta Bill gi mathau pangthopa lakpa oiramkhi mahak punna flight aduda tonggadaba passenger sing adubu check tawringaida Bill na passenger mayam adubu saurakpa yengsinduna foreign flight paibada soida ngamdanaba mathau pangtholamkhi ngaihaki tungda mahakna washroom da makut masa hamdoktuna leiringaida mahak sinfam manaba Jack Hammond kawba air marshal oina thabak tawba miyoi amasu thengnaramkhi Makoi ani karisu thoidokpa wari sanaba tawdana tholaklaba tungda Becca kawba angang amakak matomda flight adubu tongnabagi damakta leirambadu Bill na uramkhi amadi Becca na mahaki laidi amakak hondoklambadu Bill na thengnaramkhi Becca bu plane aduda tongnabagi damakta flight attendant amana thilaklami amadi plane aduda flight attendant oiba Nancy kawba nupi amana Becca bu taramna olamkhi adubu Becca di matomda ahan bo oina plane aduda chatkadaba maramna plane adugi manungda sangnaba honabada khawtak saramkhi Matamduda Becca na hundoklamba laidi adu Bill na purakladuna angang aduda piramkhi amadi Becca harauna plane adugi manungda sangkhirami asumna passenger sing adu masa masagi fambamda famnaraduna Jack kawba nupa amana Bill ga thangnana famlamkhi madudagi Jen kawba nupi ama Jack ki manakta changlaktuna makhoi ani gi fambam adu onthoknaduna Jen na thonau mayada famnaba haijarami maduda Jack su yaduna makhoi ani gi fambam adu onthoknaramkhi amadi Bill ga thangnana Jen famlamkhi plane aduda atopa flight attendant oiba amaga Nancy ga punna mathau pangthominaramkhi mathau sumna flight adu paikhanabagi damakta sem saramkhi amadi flight adu paikhatpa horomdaida Bill na mahaki mathak thongba miyoi amadagi kari fibam da leiribagi haina Bill da text tharaklamkhi maduda Bill na hojik fawagi oinadi karisu thoidokpa tawde haina text adu handuna khangalamkhi leiri wafamdi air marshal ama oina passenger mayambu soida ngamdanaba honaba asina mahaki sinfam oibana
Billna mahaki asengba masak adu mayamda lotpa mathau taramkhi amadi isam chamba passenger ama saduna mayamna kari tauribage haibasi yengsinbana Billgi mathau oiramkhi matau asumna panthungfam tamna pung taruk sangna paigadaba plane adu paikhatpa horamkhi Billna plane paiba si kiba saraduna mahaki masanupina hinglingaida monda piramba ribbon amana makota yesinduna plane aduna paikhatpa horokpada nikliba adu akiba khangba saramkhi plane adu nikpa faraduna normal da paiba horoklabada ribbon adubu pirakhiba Billgi masanupigi matangda zena hanglaklamkhi maduda Billna mahaki masanupi adu Olivia kawi sahi 13 sure angang khara amana laidina singba lei Olivia gina angang oiringaidagi ribbon asiga loina duna lei haina Billna masanupi adu hojiksu hinglibagi mongda saduna zenda hairamkhi Billna makha tarakladuna zenda kari thabak tawbage haina hangbada zena wahang adugi pakhum adu thairaduna mahak yamna toina plane da paiduna satok sasin tawi ngahak tumnaba tawrage haiduna zen pothakhirame asumna hojikti plane asi yamna wangna laisilgi mathakta paiba horoklami amadi Billna mahaki fambam adudai tholaktuna restroom da surup masai ama thalamki masigi tungda Billna mahaki fambam da amuk laktuna famlabada kanagumba number khangdaba amadagi nahaki nathau pangthoknaba sem sarabra Marshall haiduna Bill da text toroklami madu ubada Billna text torokliba mioi adubu kanano haina hangbada mioi aduna mahak plane asida tonglokliba passenger amani haina saktakladuna Billna restroom manungda sangduna surup masai thakluba dusu number khangdaba mioi aduna hairaklamki asumna Billna mahaki akoibada mangonda text tharakliba asibu kanano haina yenglamki adubu singnaba yaba mioi amata mahakna uramkhide mioi aduna Billda leptana text torokpa adudai Billna hagotuna akoibada mioi adubu masak khangnaba honaramki mahaka thangnana famliba zen su tumlamba adudagi mikap tholotuna Billda yenglaklamki madudagi Billna leiriba aduga thangnana leiba cabin aduda amuk sangduna yengsinbada kanagumba singnaba yaba mioi amata hojiksu mahakna udri matang aduda masak khangdaba angakpa passenger aduna Billda amuk text tharaktuna mahaki makuta siriba gari aduda minute kunda timer thamnaba khangalaklami maduda Billna kari maramgi damak timer adu thamdoino haina hangbada mioi aduna text halaklami madudi minute kun chapchana hek tabaga plane asida tongliba mioi ama nahakna hatkani haina khangalaklami Billna leptana passenger sing aduda yengduna honaramki adubu masak khangbadi hojik fawa ngamdri mahakna mioi aduda karino nangna pamlibasi haina hangbada mioi aduna hairakpa account number amada $150 million tharaknaba khangalaklamki madudagi Billna mahaki gari aduda mioi aduna hairakkhibagi matung ina minute kunda timer thamduna mafam adudagi tholaklami amadi mamangda restroom da plane tonglamdaida thengnakhiba mahaka sinfam punba Air Marshal oiba Jack Hammond koba mioi aduda Billna signal piduna makoi ani unanaba hairamki asumna Jackna Billgi matung inaraduna salamkhi amadi makoi ani unaraduna text tharakliba du Jackna ni haina Billna khalladuna karigumba aingonda nungaitaba leirabadi aigi mangda oina direct hairu law haina Billna fongdoladuna mangonda tharakliba message adu Jack to lamkhi adubu Jackna message adu mahakna thaba nate haireduna mahaki phone adusu Billda yenghalamki madudagi message tharakliba singasi Jackna natre haibasi Billna khanglakpadai hojik oirakliba singasi Jackta Billna khangaladuna wafam singasi makoi anidangna khangda ngairi haina Billna fongdolamki maram aduna hojik pairiba plane asida aki akhang mayoknaba maramna khudakta plane asi landing tawhanbana fagani haina Billna fongdorakpada Jackna wafam aduda yaramkhide madudagi Billna main cabin adu Jackta yengsinaba khangaladuna plane adugi pilot oirakliba issue singasi khanganaba Billna manungda sangkhirame adubu captain aduna makhoigi plane na hojik pariba mafam asi Atlantic Ocean gi mayaido oibana emergency landing tawba haibasi oithokloi haina Billda khangalamki captain adugi wafam adu tabada Billna hairaklami hairiba sakhangdaba mioi asina sel mayam ama transfer tawruknaba hairakliba account number adugi matangda pau faunaduna thijinaba captain aduda hairamkhi amadi plane asigi network system asi switch off tawsanduna sakhangdaba mioi aduna account number aduda paisa transfer tawrakraba haina yengba yahandanaba Billna captain aduda hairamkhi masidagi plane aduda khilliba camera sing adu yengsinduna sakhangdaba mioi adubu thidoknaba Billna Nancy-ga loinaduna camera gi footage sing adubu yengsinba laklamki adubu plane aduda camera yamna thetpana maram oiduna tongan ba footage sing adubu yengsinba mathau tabana Billna mahaki Air Marshal oibai base adu lona mahaka faminariba zen da utuna mahaki mateng pangnaba zen bu kautholamki
जेनबु मतेंग पांगनबा हाइरिबासी बिलना महाकु थाजबगी ओइरमखी अमदी मखोय अनीदा हाइबदी नेंसी अमदी जेनदा कैमरा फुटेज सिंग अदुदा येंगदुना कना कनाना फोन मेटपगे हाइना येंगसिनबा बिलना खंगलमखी मदुदगी बिलना अंगकपा सखंगदबा मियोय अदुदा टेक्स्ट थाजनदुना मखोय अनी मेसेज थानबा अमुक हौरमखी कैमरा फुटेज सिंग अदुबु येंगसिलिबा नेंसी अमदी जेना बिलगा मेसेज थानबा मतंग अदुदा मोबाइल फोन सिजिनरिबा तोंगान तोंगानबा पैसेंजर सिंग अदु मखोय अनीना खंदोकलमखी मतंग अदुदा USA गी चथोक चसिन तौरिबा सिंगी सिक्योरिटी सिस्टम बु येंगसिलिबा ट्रांसपोर्टेशन सिक्योरिटी एडमिनिस्ट्रेशन सामना TSA दगी मियोय अमना बिलदा पाव फौरक्तुना सेल थारकनबा हाइरक्लिबा अकाउंट नंबर अदु मखोयना येंगसिली प्लेन अदुगी पायलट का पाव फौनदुना पुन्ना थबक तौमिनरी मरम अदुना बिलना मसागी ओइबा मोंगदा हाइजेकर अदु थीदनबा अमदी अरोइबा वारेप अदु लौदनबा बिलदा खंगलक्लमी फोन द वारी सानरिङै मतांग अदुदा ममांग द बिलगा इशू असिगी मतांग द खनखिबा एयर मार्शल ओइबा जैक हेमन कोबा मियोय अदुना महाकी फोन अदु लेप्तना सिजिनबदु उबदा जेन बिलदा येंगसिनबा हारमखी अदुबु बिलना जैकटी ओइरोय अतोपा पैसेंजर सिंगदा ओइना मिडियंग संगनबा जेनदा खंगलमखी बिलना मखाताना ग्राउंड लेहौरिबा TSA गी मियोय अदुगा वारी सानरगा लेरिङैदा सखंगदबा मियोय हाइजेकर अदुना बिलगी मसानुपी अदु कमदौरिबगे हाइना बिलदा टेक्स्ट थारकलमखी हाइरिबा टेक्स्ट अदुना मरम ओइदुना बिलगा सिनफम पुल्लिबा अमदी महाकु मसक खंगलिबा जेकता चिंगनबा बिलना फावरकलमी मतंग अदुदा जेकना महाकी सीट फमलमलिबा अदुदै हगोतुना रेस्टरूम तमना सत्खिबदु उबदगी बिलना TSA गी मियोय अदुगा वारी सानरिबा फोन अदु थमदुना जेककी मतुंग इनरमखी असुमना मखोय अनि रेस्टरूम मनुंगदा उनरमी अमदी बिलना जेककी फोन अदु पिरकनबा हाइबदा जेकना महाक सेल सिंग अदु मथौ ताइ हाइना फोंदोरक्लमी मदुदगी मखोय अनि अवाय अखुम तौनरंबा अदुदै रेस्टरूम अदुदा फुनरक्लमी अमदी जेकना महाकी फोन अदुदा यावरिबसिंग एविडेंस सिंग अदुबु मांगहनबा फोन अदु इसिंग मनुंगदा लुपसनदुना फोन अदु याहलमखिदे मखोय अनि फुनबा अदुदा मखादा तादुना लैरिबा नोंमै अदुबु जेकना खुंदुना बिलदा कामनबा होनरक्पदगी बिलना मसा कंजनबा उपाय लेत्रदुना जेकपु मंगक लैथेक्तुना हातोलमखी मसिदगी जेककी इसिंगदा लुपख्रबा फोन अदु बिलना खुंगतुना रेस्टरूम अदुदगी थोलक्तुना रेस्टरूम अदु मपालदगी थोंग लोनसिलमखी अमदी बिलना महाकी सीट फमबमदा लाकपा मतमदा सखंगदबा मियोय हाइजेकर अदुना अमुक हना मेसेज थारकपा अदुदा महाक अंगकपा हाइबदु ओइरमखी बिलना अहानबा मिहा चथखिबा अदुदा हाइजेकर अदुना बिलबु थागतपा फोंदोरालमखी अमदी महाकी गरी अदुदा अमुक हना मिनिट कुंदा टाइमर थमनबा खंगलक्लदुना मखाताना थवाई मांगदनबा हाइखिबा सेल सिंग अदु थारकनबा खंगलक्लमी मदुदगी बिलना प्लेन अदुगी कैप्टेन अदु उनबा चलमखी अमदी मखोय अनि उनबा अदुदा महाकना थाजरंबा अदुगी ओना तैनबदा हाइजेकर अदुना $150 मिलियन थारकनबा हाइरखिबा अकाउंट नंबर अदु बिलगी मसागी ममिंगदा लैबा अकाउंट नंबर नि हाइना TSA ना कंफर्म तौरक्ले हाइना कैप्टेन अदुना बिलदा खंगलक्लमी तालक अदुदा मखोय अनिना सानरिबा वारी अदु जेना लोना तारमखी कैप्टेन अदुना मखाताना बिलदा मिनिट कुंदी हौख्रे प्लेन असिदा करी करंबा थौदोक थोख्रबगे हाइना हंगलमखी अदुबु बिलना हौखिबा मिनिट कुन अदुदा जेकपु हातख्रबसु महाकना ngahak खल्लबा तुंगदा करिसु थोइदोकपा तौखिदे हाइना कैप्टेन अदुदा फोंदोलमखी मदुदगी बिलना पाइरिबा नोंमै अमदी सर्विस बेस अदु TSA ना लौसिनबा हाइरकपगी मतुंग इना पिरकनबा कैप्टेन अदुना खंगलदुना तुमिना फमलगा पोथारगा लैनबा बिलदा खंगलमखी मतो सुमना बिलना महाकी नोंमै अमदी बेस अदु कैप्टेन अदुदा खुसिनरमखी मदुदगी महाकना जेककी इसिंगदा लुपख्रबा फोन अदु हांगदोकपा याब्रा हाइना येंगनिङैदा जेन चंगलक्लमी अमदी जेककी फोन अदु जेन सेमदुना स्विच ऑफ हांगदोलगा बिलदा पिरमखी मदुदगी जेन महाक पैसेंजर अमा ओइना हौजिक प्लेन असिदा तौरिबसी करिनो खंगे हाइना बिलदा हंगलमखी मदुगी पाखुमदा बिलना अंगांग खरना मंगोंदा फोनदा प्रेंग सानरकपनी प्लेन असी पाइरगा लैबना फोन अदु कनागिनो हाइना अइना ट्रैक तौबा ngamdrai aduna nahaki seat famwamda famlunaba haina jenda hairuduna bilna mangonda kupthana khanganba haibududi oiramkhide asumna jekki phone adu yenglubada hijacker aduna jek ta message tharaklabadu bilna thengnaramkhi message adugi matung ina air marshal oiba jekna plane aduda mahaki suitcase ta karigumba ma puraga salibadu hijacker aduna khanglamkhi amadi hijacker na pamlibadusu fangnaba amasung jekna mahaki suitcase aduda puribadusu kanamtana khanghidanaba makhoi anigi marakta plane aduda unaduna karigumba khara yanaramkhibagi message thanarambadu bilna jekki phone adu yengsinbadagi khanglaklamkhi matau asumna jekki suitcase adu bilna lauthaduna restroom aduda puraktuna jektagi so lauthotuna suitcase adu hangdolubada manungda mayai kaba nisa koken yarombadu bilna thengnaramkhi
Mamangda bill amadi Jack restroom da unabada Jack na mahak sale sing adu mathau tai haikibadu cocaine asi Jack na lalonba asigi oiramki amadi bill na hijacker adu Jack oiramgani khanduna mahaki phone adubu launaba honarubadai makoi ani khanaratuna Jack pu bill na hatkibadu Jack na plane asida cocaine puraktuna lalolibasi bill na khangandanabagi damakta khanarakhiba oiramki isam samna hijacker adu Jack oiramni haina bill na hana khalluibadu aranbo oiramki amadi hijacker adu haujisu atopa masak khangdriba mioi ama oina leiri haibasi khanglaklamki restroom adugi manungda leiriba bill bu Nancy na kaurokladuna agent Jack pu plane asida leibu ude haina hanglaklamki upai leitraba bill na Jack pu restroom da siraga leiriba adu Nancy da yenghalamki Jack pu siraga leiriba adu ubada Nancy akiba pakhatpa fawduna mahak mafam adudai senthokige tawramki maduda mahak pu bill na farduna tapthanaba haijaraduna pumnamak sing asi kanagumba amagi khujin thawrangni Jack na plane asida cocaine puduna leirambani hijacker aduna Jack pu kihilambani madu aina khanglakpadai Jack na aingonda nomaina kapke tawrakpada aina upai leitabadai mahak pu hatkibani hijacker asina plane asida ohelakliba sing asi air marshal oiba akhoi anina sinba thawrang manaba chathalakpani aihakna hairiba sing asibu thajabiu haina bill na Nancy da fongdolamki mahaki wafam sing aduda Nancy su thajaba thamlamki amadi masigi tungda bill na timer thamkiba adu minute 12 da ngairabana mioi amasu siragani maram aduna Nancy da mateng pangnaba bill na hairaduna Jack ki air marshal oibe base adu bill na sijinaduna passenger khara khangatuna thiba humba sathanaba hijacker adubu masak khangdoknaba Nancy gi matenga loinana bill na thabak paikhatpa horomki jen yauna tongan ba mioi sing bill na check toromki Fahim koba doctor oiba mioi ama check toraba tungda Charles koba ukil oiba mioi amada amuk check toromki amadi police ki sinfamda leiba Riley koba mioi da amuk mathang bill na check toromki masidagi ikan kanadana hijacker aduna text tharaktuna bill na hojik tawriba si lepnaba khangalaklami madudagi cabin aduda leiriba mayam aduda bill na message tharakliba mi adubu kanano haina yengladuna movie asigi horokpada airport bill dagi lighter waiduna surup samkhiba Tom koba mioi adu leirambadu mahangna uraklamki Tom na mamangda mahak Amsterdam da satpani haina bill da hairamkhibani adubu hojik pairiba plane asidi Amsterdam tamna satkadaba plane adudi natabana Tom bu faduna mafam adudagi puthoroklamki matang aduda ground da lehoriba TSA dagi bill da phone toroktuna bill na hojik tawriba sing adubu lepnaba khangalaklamki maduda bill na mahakna singnaba mioi ama fare hairaduna Tom si karamba mioi no haina yengsilaknaba oina khangankirami TSA na Tom bu khudak aduda yengsinduna mahaksi school gi ojani haina masak khanglamki amadi flight aduda tongliba mifung khudimak loina sengi nangda ngaire sengdribasi maram aduna nahakna pangthokadaba duty adu tawdanaba bill da TSA gi mioi aduna khangalaklamki adubu bill na mangonda thoklibasi asengmani haina khaluduna phone adu mahakna thamkhirami amadi hijacker adubu kanano haina masak khangdoknaba Tombu makhatana interrogation tawramki maduda Tomna asengbasing adu haidorakladuna aingonda masak khangdaba nupa amakhakna sel piraktuna bill bu karaida satkadabano haina hangnaba hairakhiba amadi aihangna Amsterdam da satpani hainaba nupa aduna khangalakhiba adugi matung ina sel adu fangnaba airport da nangi nanakta sangsinduna wari sakhibani haina Tomna bill da haidoraklamki madudagi bill na Tombu cabin aduda amuk pusalaktuna masak khangdaba mioi adubu passenger sing adugi marakta yaubra haina yengduna khandoraknaba Tom da khangalamki adubu mioi adudi yaudabana Tom gi makhot adu bill na punsinduna famalamki amadi bill na mahaki gari aduda timer yenglubada minute kun fagadaba second nifu mapan khak ngairambadu thengnaramki masidagi Jack dagi lawrakhiba nongmai adu bill na makhutta pairaduna hijacker aduna kari tawrakadagi haina ngaiduna section na leiramki bill gi matau aduda leiriba passenger mayam adu akiba pakhatpa faunnaramki timer thamkhiba matam adu loiraduna hijacker aduna bill da text ama tharaktuna sigadaba mioi asi passenger dang oini haiba leite haina tharakpadu uramki hijacker aduna tharakliba text adu urubadagi bill na Nancy gi manakta chensilami adubu turbulence na maram oiduna plane adu khangnik ninglakpadagi bill na chelakliba adu mathakta paikhatuna makhada tusilamki masidagi bill na hogotuna Nancy gi manakta sanglami amadi captain adu unaba sangbada mahaki masindagi tinbong oduna yang singlaga leirambadu thengnaramki madudagi bill na passenger maraktagi doctor oiba Fahimbu kaushinduna yenghalamki adubu captain adudi kanba ngamnamkhide doctor Fahim na captain si poisoning gumba tawduna hatpo oiramgani haina bill da khangalamki
Matang aduda hijacker aduna bilda amuk text tharakuna matam sum manghalaga leire kuireklaroi passenger mathang siraklagani haina khangalaklami. Masidagi bilna masana khangna mahaki gari aduda minute kunda timer amuk thamlamkhi amadi plane asina makhada landing tawdriba fawadi atopa matomda ngahauraba co-pilot aduna leiriba mahaki ka cockpit adugi thong adu siena lonsinaba khangalamkhi. Mamang da bilgi nomai amadi base adu hojik leikhidraba captain aduna lausin khiba adu bilna amuk loromkhi. Masigi tungda movie asigi horakpada plane paikhalamdaida Jena nupa amaga seat fambam adubu onthong nakiba Jack ko nupa adu smartphone gi programmer ni haina builder masak talamki karigumba phone amadagi photo thabada virus hapsen khraga atopa receive tawgadaba phone adugi silent da makhol thogandana thamlamba adu virus aduna silent thamliba adu lokthokiduna makhol thoganduna ring lakhanba yai haibagi oithokpa yabasing adu Jack na builder phongdolamki. Masidagi bilna mahaki phone adu Jack ta piduna thabak adu minute kunda timer thamkhiba adu loidri fawbagi manungda thuna semlaknaba thabak adu pangthoraknaba khangalamki. Masigi tungda bilna plane adugi business cabin adu close tawsale haina mayamda lautolamki. Mahangna lawrakliba khongthang asi passenger mayam adu mafam amada leihannabagi damakta oiramki. Bilna lauthorakliba adu tabda passenger mayam adu complain tawrakladuna plane asida hojik oriba fibam asi mayamda khanganaba bilda taksilaklamki. Adubu bilna mayam adu sahi ama airline company na international free travel pigani haina lauthokduna mayam adubu themduna control tawramki. Jack na bilgi phone semkhiba dusu loisinduna piraklami amadi cabin amada pulap leiriba passenger sing adu makhut thangatuna leinaba bilna khangalamki. Madudagi bilna virus yauraba photo adu hijacker gi number aduda thajin khirami amadi karamba passenger gi phone dagi ring lake haina ngaiduna bilna makhuta nongmai paiduna munna taramki. Mamang da bilna check tawkiba Charles koba ukil loiba nupa adudagi bilna thakiba photo adu yauraduna ring lakpagi makhol adu tarakpadagi bilna Charles bu phaduna cabin adudagi puthokirami. Adu moinamak Charles na phone adu mahaki nate haina hanjan bilda haijarami. Aseng basing adubu haiduraknaba mahaki makhut punsinduna bilna fanakana honaramki. Adubu Charles ti oiliba fibam asi karimta khangdaba mioi amagumna toromki. Madudagi khangudana Charles ki masindagi tinbong oraktuna mamangda captain aduna sikhiba adugumna mahaksu siramki. Dr. Fahimna Charles bu kannaba honarabasu upai leramkhide. Masidagi Dr. Fahimna cabin da tholaktuna captain amadi Charles bu sikhre haina mayamda khangalakpa adudai police ki sinfamda leiba Riley kauba mioi aduna lusingduna bill bu attack tawduna aseng basing adu khangdoknaba mayam aduna sem saraklamki. Nakal amadana bill na restroom da surup masai ama thaklaga leirambadu uri. Madudagi pilot sing aduna leiriba ka cockpit adu restroom adudagi direct uba ohoba makhul ama leirambadu mahangna uraklamki. Amadi mahangna restroom adugi makhada yengsinbada pipe masa amasu taraga leirambadu su thengnaramki. Pipe aduda poison haptuna chinna kamduna target aduda palhanduna Charles amadi captain bu hatkhiba oiramgani haibasi bilna thajaramki. Amadi mahangna Charles ki manakta sangduna asiba haksang adu yengsinbada poison yauba pin amana Charles da thillaga leirambadu mahangna thengnaramki. Masidagi bilna mamangda restroom sijinakiba ahal oirabi nupi amagi manakta sangduna wahang khara hangbada nupi aduna mahaki matungda Jane restroom adu sijinahobani haina phongdoraklamki. Madudagi bilna Jane ga amuk unaduna karigidamak Jane thongnawga thangnaba sit adu famnaba honakibano aiga thangnana famliba adu kari maramgino haina Jane da amuk interrogation tawba horaklamki. Maduda Jane mahak heart ki oiba anaba ama leibana matam ama hektada siba yai haina doctor na haibagi matung ina sigadaba numit adu ngasi oibasu yai kanana khangni aduna thongnaw mayada famduna mapalgi fajabadu yenglaga sikhibana fai khanduna thongnawga thangnaba sit adu famkhibani haina Jane phongdoraklamki. Asumna makoi ani makhatana wari sanaba dudai hijacker gi issue asi Jane ga mari leinade haina khanglakpadai makoi ani sumna wari sanaba horoklamki. Hijacker gi phone adu Charles tagi lauduna bilna pairaga leibaduda Jane phone adu lauduna phone adubu lock tawriba password adu sumna sum ama hekta namjinduna hangdoknaba honaramki. Maduna maram oiduna phone adu lock hangdorakpagi mahuta mafam khangdana leiba bomb ama activate tawraktuna pokhaigadabagi minute 30 da timer thamlaklamki. Marak sida bilbu plane adugi hijacker amani haina news channel singda yarakpadu mayamna uramki. Somdana bilsu news reporting tawduna mahakpu hijacker amani haina phonglakliba adu mahaksu yenglamki. Madudagi air marshal singdi plane da tongbada ahenba check tawdabana maram oiraga plane asida bomb pusanba yabagi amata ngairaba lambi adu air marshal oiba Jack na bomb adu pusilakpa oiramgani haina bilna news channel singda lakliba adu yengbadagi khanglaklamki.
Matau asumna mahakna jekna purakhiba cocaine yauba suitcase adu amuk hangdoktuna yenglamkhi amadi cocaine adugi marakta bomb adu activate tawraga pokhaigadabagi yaurambadasu thengnaramkhi. Masidagi mahakna cabin aduda sanglakpada plane aduda hojik oirakliba karino haina khangningduna langtaknariba mayam aduna bilde attack tawraklamkhi amadi ngaihak mungnaraba tungda aroibada mayam aduna bilbu khudum chalamkhi. Madudagi bilna mayam aduda plane asida bomb yauduna leire haina khangalamkhi. Makut punsinduna leiriba tomna bilgi makhada takhiba nongmai adu khunduna phajinduna leiriba bilbu thaduknaba mayam aduda tomna nongmai aduna aim tawduna hairaklamkhi. Plane asida hojik oiriba fibam karino haina tomna masa adu pakhaladuna bilda hanglamkhi. Madudagi bilna hairaklami masak khangdaba passenger amana $150 million pidrabadi minute kun khudingi mi amamam hatkani haina aingonda kihalaktuna hojik fawbada plane asida mioi ahum sikhrai. Plane asida bomb ama pokhairakadaba minute kunthra fadrei oirakliba pumnamak singasi aina sinbani haina hijacker aduna mayamda thajahanaba honabani adubu aina plane asi hijack tawbadi nate hijack tawrakliba asidai aina kannaba honabani nakhoi mayamna aiga punna thabak tawminarabadi aina soidanamaki hijack tawrakliba asidai kanba ngamgani haina bilna leiriba passenger mayam aduda asengbasing adu fongdolamki. Bilgi wafam aduda leiriba mayam adu wakhal taramki amadi tomsu mahakna pairiba nomai adu bilda pisalamki. Ngaihaki matungda fighter jet plane ani khangna hojik pairiba plane asigi manakta paisilaktuna escort tawraklamki. Amadi plane asina hojik pairiba maikai awangba altitude chingba asida lengdana landing tawgadaba mafam adu fawba pairaknaba plane adubu pairiba co-pilot aduda fighter jet plane adudagi khangalaklami. Madudagi bilna pilot aduna leiriba ka adugi manakta laktuna hojik pairiba plane asi 8000 feet ki mayada paitharaknaba co-pilot aduda hairamkhi. Plane asina nemna hairiba feet asida paitharaklabadi bomb aduna pokhairakpagi safu adu hanthagani haiba wafam asini. Adum oinamak co-pilot aduna bilda matam kharaga pinaba hairamkhi maramdi mahakna hojik pairiba mafam asi samudragi mathakta oiramkhi amadi landing tawgadaba mafam Iceland yoramdaida plane asi bilna hairiba feet aduda nemna paitharake haina khangalaklamkhi. Masigi tungda bilna bomb adu table da thamduna mayamda taklamkhi. Madudi bomb asi pressure bomb oibana soidanamaki pokhailaklagani pokhai handabida bomb asi defuse tawba yaroi haina mayamda khangalamki. Asumna soidanamaki pokhailaklagadaba bomb asi plane adugi maningi thong mayada bilna thanamkhi amadi bomb asina pokhairakpagi safu adu handahanabagi damakta bomb asi passenger mayamgi arumba luggage sing aduna kupsalaga thamnaba mayam aduda khangalamki. Masidagi ikui kuidana bilna co-pilot adugi laibam aduda amuk laklamkhi amadi bomb asina pokhairakpada hena sathiba fibam mayoknadanaba hojiktagi minute ahum hek chapchana fabaga plane asi haikhiba 8000 feet adugi mayada paitharaknaba khangalamkhi. Maraksida matomda plane asida lakhiba beka kobi angang masa adu oiriba fibam asida kibana maram oiduna lotlaga lairamkhi. Flight attendant amana bekabu kiduna lotliba adudai tholoknaba themamkhi. Adubu bekana thokse yadana sum leiba aduda bill sangsilaktuna mahaki leikhidраbi masanupigi ribbon adu bekada piraduna angang adubu themduna zengi manakta mafam chana famnabagi damakta puthoroklamkhi. Masidagi bomb aduna pokhaigadaba minute mari mukta ngairiba matam aduda mamangda billga pau fongnaduna lakhiba TSA gi mioi aduna billda phone toroktuna $150 million adu billgi mamingda leiba hijacker aduna hairakhiba account number aduda transfer tawgre haina bilda khangalaklami. Plane asibu hijack tawribasi bilnani haina prithivigi miyamna amadi TSA yauna government ki mari leinaba singna khaladuna sale sing adu phanglabanina hijack tawbagi thabak asi lepnaba TSA gi mioi aduna bilda khangalaklamkhi. TSA gi mioi aduna sale transfer tawbagi confirmation piraklibadu bilna loudspeaker thadoktuna passenger mayamgi marakta yauriba hijacker aduda tahalamkhi. Loudspeaker thadolibadu amuk muthaladuna TSA gi mioi aduga bilga makhata na wari sanabada mamangda bilna nomai namduna tombu faduna pusin khibagi video ama passenger amana namhoduna online da thagalaktuna hariba video adu news channel singda hanjan thaduna hijacker asi bilni haibasi mayamna khangle haina TSA gi mioi aduna bilda phongdoraklamkhi. Matang aduda bilna phone da wari sanaribadu passenger amana video namlaga lairambadu bilna uraklamkhi. Amadi mahakna phone adu thamladuna video namlamliba passenger adugi manakta sangsinduna mahaki phone adu lawduna yenglamkhi. Bilna phone yenglibadu ubada manak aduda famduna leiriba tom pakhatpa fawramkhi. Passenger adugi phone da mamangda namkhiba video ama yaurambadu yengsinbada mamangda bilna tombu faduna puthorakpada
poison maram oiduna leikhidraba Charles ki furit khawda tomna phone ama hapsinkiba adu Billna video adu yengsinbada uraklamki panba yabadi mamangda Charles fu faduna Billna puthorakpada phone adu mahaki nate haina Charles na hanjan Billda haijakhibani tomna phone adu Charles ki furit khawda hapsinkhibani habisi Billna khangkhre habisi khanglakpadai tomna khangudana Riley na pariba nomai adu munduna Riley bu faramki हाइरिबा नोमय असि ममांगदा बिलना पुलिस की सिनफमदा लैरिबा राइली दा मतेंग पांगनबगी दमक पीखिबनी तोमना राइली बु नोमयना कापनबगी सेम सादुना लैरमखी अमदी बिलना राइली दा पीखिबा नोमय अदु मरु यावदबा नोमय ओइरमबदगी तोमना राइली बु हालगे हाइना नोमय अदु कापुबदा यारमखिदे मसिदगी राइलीना तोमना पाइरिबा मरु यावदबा नोमय अदु मुंदुना तोमबु मखादा इंथुखिरमी अमदी बिलना महाकी फमम अदुदा चतुना मरु अदु लौरुनबा राइलीदा खंगलमखी असुमना राइलीना बिलगी फमम अदु तमना लाक्तुना मरु अदु थिरमखी अदुबु जेकना मरु अदुदी पाइरगा लेरमखी मसिदगी मखोय अनि फुनरक्लमखी अमदी राइलीदगी जेकना नोमय अदु मुंदुना मरु अदु हापसिनदुना राइलीदा जेकना नोमयना कापमखी सोमदना नोमय मखोल अदु ताबदा बिलदा डिस्ट्रैक्शन पीदुना नोमय मखोलगी माइकै रोमदा यंगथोलुबदा बिलना पारिबा नोमय अदु तोमना मुंदुना बिलबुसु फारमखी मरक्सिदा को पायलट अदुना महाकी प्लेन असिदा नोमय कापे अदुना प्लेन असि नेमना पाइथनबगी अयाबदु हंगलमखी अदुबु प्लेन असिबु स्कोट तौरलिबा फाइटर जेट प्लेन अदुदगी नेमना पाइथनबगी अयाबदुदी पिरक्लमखिदे अमदी हौजिक पाइरिबा फिबम असिदा असुम पाइरगा लाकनबा खंगलक्लमी सोमदना मसक खंगदना लाखिबा हाइजेकर अदु तोम अमदी जेकना ओइरमदुना मयाम अदुबु खुदुम चलमखी मसिदगी तोमगी पेंदबसिंग अदु बिलदा फोंदोरक्लदुना करी मरमगीदमक प्लेन असिबु हाइजेक तौरिबनो हाइबदु फोंदोरक्लमखी मदुदा तोमना लेबाक असिगी मियामबु सोइदा ngamदनबा लैरिबा सेक्युरिटी गी अहोबसिंग अदु पल्लदुना मियामना युमदा यावना सिटीदा अमदी प्लेन असिंगबा मफम खुदिंगमक्ता साफना हिंगबा हाइबदु ओइद्रे लैरिबा सेक्युरिटी असि ओइदबा मिनमबनी ओइदबा मिनमबा असिबु मियामदा उथोकनबा अमदी हेना फवा सेक्युरिटी लो सेमदुना तुंगदा मियामबु सोइदा ngamदना हिंगबा ngamनबा बिलबु मियामना टेररिस्ट अमा ओइना उहंदुना प्लेन असिबु हाइजेक तौबा मालहलिबनी हाइना तोमना फोंदोरक्लमखी तोमगी वाफम अदुदा बिलना अमुक जेकता ओनसिनदुना नहाकती मिलिटरीदा लैबा नुपा अमनी मियाम असिबु नहाकना ngak सेनबा होनबगी महुता ओना तैनाना थबक तौरिबसी करिगिनो हाइना बिलना हंगलमखी मदुदा जेकना महाकना तौरिबसी मियामबु ngak सेलिबनी $150 million अमगसु फंगलगा अहाक सेल पाइबा मियोय अमा ओइरनी हाइना फोंदोरक्लमखी अदुबु $150 million अदुदी बिलगी मिंगदा लैबा अकाउंट ओइबना सेलसिंग अदुदी नखोइना फंगलोय हाइना बिलना सेंगदोलमखी मदुदा जेकना बिलगी अकाउंट अदुदी ट्रस्ट लैबा ओइबनिना सेलसिंग अदु महाकना फंगबा याबगी ओइथोपा लंबीसिंग अदु बिलदा खंगलमखी प्लेन असिना मखादा पाइथरक्लबा मतमदा मखोय अनिना दरकार ताबा स्वीट अदु सेसिनदुना प्लेन असिदै चोंथहोंगनबा सेम सारमखी अदुबु बिलना प्लेन असिदी मखादा पाइथगे हाइबगी अयाबदु पिरक्त्रे मरम अदुना बोम असि पोखाइरक्तुना नाहक यावना प्लेन असिदा तोंगनिबा मिपुम खुदिमक सिरगनी अदुना बोम असि नाहकना दिसाम तौनबा जेकता बिलना खंगलमखी लैरी वाफमदी तोम अमदी जेकना प्लेन असिबु हाइजेक तौनबा होनरबसु मखोय अनिगी मरक्ता खेनरिबसी तोमदी सेक्युरिटी गा मरी लेनबदा अहोंगबा पुरकपा पामबगी महाक्ति बोम पोखाइरसु प्लेन असिदा सिरसु यारे हाइना खलमखी अमरोमदा जेकती सेल पामबगी मिशन असि लाखिबा मियोय अमा ओइबना प्लेन असिदै चोंथहोदुना हिंगबा पामलमखी अदुबु प्लेन असि मखादा पाइथबा यारोरोय हाइरकपा अमदी बोम पोखाइदुना सिरनी खंगलकपदै जेकी वाखल अदु होंगलक्तुना महाकना प्लान तौखिबा बोम अदुबु डिसआर्म तौरगे हाइबगी वाखल लाक्लमखी मदुदगी तोमना खंगौदना जेकता नोमैना काफकलमखी अमदी मतांग अदुदा ममांगदा प्लेन असिना हौजिक पाइरिबा पोजिशन असिदा लेंगदना पाइरक्नबा खंगलक्त्रबसु को पाइलट अदुना ऑर्डर अदु इंदबिदा खंगौदना प्लेन अदु मखादा पाइथरक्लमखी मदुना मरम ओइदुना करिगुंबा सपोर्ट अमता पाइहौदबा तोमदी मथक्ता पाइखतखिदुना मखुता पाइरिबा नोमै अदुना मरु अमा काथोरकपदगी थोंगनावगी मिंगसेलदा पालमखी बिलदी मांगजौनना मफम चाबदा पाइहौबना यानदुना लैरमखी अमदी अकाइबा मिंगसेल अदुगी मरक्तगी सिसलकपा अकनबा नुंगसित अदुगी मरक्ता प्लेन अदुदा तोंगलिबा मियाम अदु कीदुना कन्ना लाउनरमखी प्लेन अदुना मखादा असुम पाइथरकलिबा अदुदा तोमना पाइरिबा नोमै अदुना बिलदा कापतुना हानबा होनरमखी अदुबु प्लेन अदुना पाइथरकलिबा अदु लेप्तुना 8000 फीट की अवांगबदा यौदुना प्लेन अदु नॉर्मलदा अमुक पाइनबा को पाइलट अदुना होनरमखी प्लेन अदु पाइथरकलंबदगी सुमना अमुक पाइरकपा अदुगी खुदोंग साबा लौदुना बिलना मखादा तारिबा जेकना पाइरंबा नोमै अदु खुंदुना तोमबु कापतुना हालमखी मदुदगी बिलना पैसेंजर मयाम अदुबु बोम पोखाइरक लगदबा मरमना सेक्शना लैनबा खंगलमखी
अदुबु जेकती नोमैना पानख्रबसु हिंगलिबा मरमना बिलदा अमुक अटैक तौरक्लमखि अदुबु बोम पोखाइबगी मतम यौरे हाइना बिलना खल्लदुना बोम पोखाइरकदबा अदुगी साफु अदु फंगदनबा बिल थामना सेंथोरक्लमखि अमदी बोम अदु खंगौदना पोखाइरक्तुना मनाक नंगना लैरिबा जेकपु बोम पोखाइरकपा अदुदा यावरमखि बोम पोखाइरक्लिबासी प्लेन अदुना लैंडिंग तौगदबा मफम अदुगी मनाकता ओइबना को पायलट अदुना प्लेन अदु कंट्रोल तौदुना रनवेदा तानाबो होनरमखि प्लेन अदुगी इंजिन फेल ओइरबसु को पायलट अदुना कन्ना होनदुना अरोइबदा प्लेन अदु रनवेदा साफु कन्ना तासिलमखि मदुना मरम ओइदुना बेकाना फमलिबा मपा अदु कायरकपदगी प्लेन अदुदगी मखादा बेका ताहौगे तौरमखि अदुबु बिल अमदी जेना बेकाबु मतंग साना पाइहौदुना अंगांग अदुबु कलमखि असुमना प्लेन अदुना रनवेदा साफु कन्ना चेलिबदुसु अरोइबदा लेपमखि अमदी पैसेंजर मयाम अदु सोइदा ngamdana प्लेन अदुदगी कुमदना रक्लमखि मतो असुमना न्यूज़ चैनल अमदा हाइजेकर ओइरमनी खल्लुबा बिलना अरोइबदा हीरो ओइरक्तुना असेंबा हाइजेकर अदुबु हातुना प्रजा मयाम अमगी पुंसी कनख्रे हाइना फोंगलमखि ममांगदा TSA गी मियोय अदुना बिलबु लाना खल्लुबदु अरानबो ओइरमले हाइना TSA गी मियोय अदुना बिलदा फोन तौरक्तुना हौजिकती फुल सपोर्ट पिरक्लमखि अमरोमदा नोमैना पानबदगी सोक्लबा रालीना बिलगा उनरदुना मथंगददी मरु यावबा नोमै पिरक्नबा बिलदा हायरमखि अमदी बिलनसु रालीदा मथंगददी नोमैना पालहनगनु हाइना मखोय अनि फोंदोकनरमखि नाकल अमदा ममांगदा बिलना बेकादा पिखिबा रिबन अदु हौजिकती दरकार ओइद्रे हाइदुना रिबन अदु बिलदा अमुक बेकाना पिरक्लमखि मतौ असुमना मूवी असिगी लोइसिलकदा बिल अमदी जेन उनरदुना थोंनिंगबा थोक्लबसु जेना महाकी माइकैदा लेपखिबा अदुगिदमक बिलना जेनबु थागतबा फोंदोलमखि जेना बिलबु अफबा मी अमनी हाइना खलमखिबा अदुना महाकी माइकैदा लेपखिबनी हाइरदुना बिलगी लैखिद्रबी मसानुपी अदुना मपागिदमक्ता सौथोक्सरमगनी हाइनसु जेना बिलदा फोंदोलमखि असुमना मखोय अनिगी मरक्ता करीगुम्बा मरी अमा सागलकपदु अरोइबदा उल्लदुना मूवी असि मतांग असिदा लोइसिले वारी असि मतांग स्वाइदा लोइजरे ताबिरिबा ख्वाइ मियामना लाइक सब्सक्राइब कमेंट अमदि शेयर तौबिदुना चैनल असिबु पुनिंग थौगतपियु अमसुंग मतुंग तारकपदा हेना नुंगाइ नुंगाइरबा वीडियो किया अमा थागतपा ngambो इजगे हाइना मूवीज रिवील मणिपुर की माइकैदगी अरोइबदा नोलुकना निंसिंगजरी।